Hauji story collection YouTube tabiriba khudingmapu khurumjari hauji pung mapan makhai takibaga loinana akanaba pau khara tahanjari miyangi punsi kalu hadna CPI gi kangbuna wakan mifm fmkhre chairenda mairali disatkhre dimsta ISP vaccine lemna phangale somorjita khud thakiba sing lale haigadabani lipun MPSC examination da mai paglaba alba taramna okhre TG position lepkiba Yugata okre urukola muchung kamjong district dagi chu militant sing lokto TNL koko mina sinduna ngarang miyam khupna changsin khiba lengakta miyangi wahang pakhung khungset ki loisilakpada desangi hanagi president mayeng mun somorjita khut thakiba du lengang miyamda masa masana lale haiduna singdorakadabani haina Legion of Indigenous Peoples Upliftment Lipun na Pungdorali Lipun gi General Secretary AB Elangbamna khuyek piduna thadorakpa cheron aduna makhata na hai ngarang pamdaba thodok khara thokiba adu chenariba khudingmak lengang na thuba matamda puthok piduna logi matung inna chairak pigadabani haukiba ing lisingani sumna kulumdoigi May 3 dagi ngasi phawba chin koki narco terroristinga lanthengna sida koko mina chawba thodang loduna lakhi lipuna su ngasi phawba koko migi thabak thoda kaya sida mapung phana chawgatuna lakli thawai khubakta hatuna thawai hingjanabo chuchampur da leiriba maitei miyam ama puthokpada amasung moregi miyam amadi choina leiruraba misam kaya ama koko migi thongmi singna hakthena thawai khubakta hatuna puthorakhibani loinana ihau asibu achumba maikeida purangnaba leptana koko mina ngasi phawba honaragli ihau asi kamdauna kanana makha sangthana thamlibano haibudusu koko mina miyamda khudombi thinduna tagli India leibaki thoksin amana Manipur gi irang ase makha sangthana thamlibani haibase miyamna loina khangnaraba wafamni India na yoktuna thamliba puksi army chin mukuki narco terroristing asina Manipur da leiriba yelomi singda ngasisu onsinduna landaragli hauji tangkun isin inaw singda amu onsilli aikoi masen onsinnaba hatongna hanba amadi yelomi sing muthatba haibasina India gi policy oiragle asuk yamna luraba tampham asida aikoi masengi marakta pamdaba thawdok tholakpa haibase atamnana thawai usit thawonsin ama yaurabra haina singnadaba ngamde ngarangi thawdok aduda asopa nangkiba mayengbon somorjit mayori lup disangi ex presideni mahaki hek pukminaba mayambasu kuki narco terrorist ni hatopi kharaba misak amani ahing nungtin naidana miyangi damta chen chungjariba maheroi lucingba ama khut tharakpa ngamba simakti tasengna khangba ngamloidaba thawdok amani thawdok asida chenariba khudima lengangna thuba matamda puthokpiduna logi matung inna matik chaba chairak pigadabni hainasu mahangna makhata na phongdokhi miyagi punsi kalu haiduna CPI gi kangbuna wakan mifm fmkhre haujing Manipur da tholibe irang tangtu leitadaba phibam mihan mipun misi mina kaya tholiba asi paliba lenga asina mathau chapchana pungthukna Manipur kalu miyangi punsi kalu haiduna Communist Party of India CPI Thoban District Council na sinduna ngasi Kakching District ki manung channa leiba kaira kaithian lampak community honda waka mifam phamduna khungjang changsin khare wakan mifam aduda tronglaubi wathok achumba wayen phangalu mihat mipungi thabak khudakta lephalu mathau pangthopa ngamdraba lengak pham thadou miyangi punsi amadi lanthung ngau miyangi apama matung ina pumnau nowa lengak ama semsi haibana singba waron sing iba placard kaya paikhi wakan mifam aduda saruk yakhibi CPI Thoban District Council gi executive member Tayen Jam Santibla na hai Manipur da tholiba sahi ahum pharakadaroba violence asigi manung channa handakta tronglaubi da thokiba thawdo aduda misi mina yaukiba adu bu
ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯐꯝꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯀꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯦ CPIꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕꯗꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅꯗꯤ ꯉꯝꯗ꯭ꯔꯦ꯫ ꯇꯨꯔꯣꯡꯂꯥꯎꯕꯤꯗ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯑꯄꯣꯛꯄ ꯃꯃꯥ-ꯃꯄꯥꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯉꯔꯥꯡꯃꯛꯇ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯦ ꯍꯥꯏꯅꯁꯨ ꯁꯥꯟꯇꯤꯕꯂꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯁꯣꯇꯤꯟꯀꯨꯃꯥꯔ, CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯔꯣꯖꯤꯅꯤ, ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯃꯥꯇꯤꯕꯂꯥ, ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥ ꯉꯥꯡꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ TM ꯀꯥꯝꯁꯣꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯥꯏꯔꯦꯟꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯆꯥꯏꯔꯦꯟ ꯈꯨꯟꯖꯥꯎ, ꯆꯥꯏꯔꯦꯟ ꯈꯨꯟꯅꯧ, ꯅꯨꯡꯉꯨ ꯑꯃꯗꯤ ꯈꯣꯝꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯗꯨꯗ ꯇꯨꯔꯣꯡꯂꯥꯎꯕꯤ ꯑꯃꯗꯤ ꯎꯔꯈꯨꯜꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯦ, ꯑꯉꯥꯡ ꯍꯥꯞꯄ, ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ, ꯃꯤꯆꯝ ꯍꯥꯞꯄ CRPF ꯆꯩꯔꯥꯛ ꯄꯤꯌꯨ, ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯃꯅꯤꯄꯨꯔ ꯂꯩꯃꯥꯏꯗꯒꯤ ꯃꯨꯠꯊꯠꯀꯗꯕꯅꯤ, ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ, ꯃꯇꯤꯛ ꯆꯥꯗꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯥꯏꯔꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ KH ꯕꯂꯥꯅ ꯍꯥꯏ, ꯇꯨꯔꯣꯡꯂꯥꯎꯕꯤ ꯑꯃꯁꯨꯡ ꯎꯔꯈꯨꯜꯗ ꯇꯧꯔꯤꯕ ꯗꯁꯥ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯏꯍꯧ ꯆꯪꯁꯤꯜꯂꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯏꯍꯧ ꯌꯥꯎꯔꯤꯕꯁꯤꯡꯕꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯌꯨꯝ ꯌꯨꯝꯗ ꯐꯥꯎꯕ ꯆꯪꯗꯨꯅ ꯐꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯣꯏꯅꯅ CMꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ CM ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤ꯫ ꯇꯨꯔꯣꯡꯂꯥꯎꯕꯤ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯍꯥꯠꯁꯤꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯇꯨꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯅ ꯑꯉꯥꯡ ꯑꯅꯤꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯗ ꯃꯤꯑꯣꯏ CRPFꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ TM ꯀꯥꯝꯁꯣꯡ ꯇꯥꯡꯈꯨꯜ ꯃꯆꯥ ꯑꯅꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯃꯗꯤ ꯃꯗꯨꯒꯤ ꯖꯁꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯔꯛꯎ ꯍꯥꯏꯅ ꯉꯁꯤ ꯂꯝꯗꯤꯡ ꯂꯩꯀꯥꯏ ꯃꯉꯥꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯌꯨꯠ ꯑꯣꯐ ꯂꯝꯗꯤꯡꯅ ꯁꯤꯜꯂꯒ ꯆꯠꯊꯈꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯆꯝ ꯍꯥꯞꯄ ꯌꯥꯅꯤꯡꯗꯦ, ꯁꯦꯛꯁꯟ 62/1968 ꯑꯦꯛ ꯂꯧꯊꯣꯛꯎ ꯄꯤꯌꯨ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯃꯨꯠꯊꯠꯂꯨ, ꯃꯔꯥꯜ ꯂꯩꯕ CRPF ꯆꯩꯔꯥꯛ ꯄꯤꯌꯨ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯟꯕꯤꯈꯣ, ꯑꯩꯈꯣꯏ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯔꯨꯛ ꯌꯥꯈꯤꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯍꯥꯏ, ꯇꯨꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯌꯥꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯕꯨ ꯑꯣꯠ-ꯅꯩꯕ ꯑꯣꯏꯅ ꯆꯠꯊꯔꯦ꯫ ꯄꯨꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯕꯨ ꯋꯥꯍꯪꯅꯅꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯌꯨꯠ ꯑꯣꯐ ꯂꯝꯗꯤꯡꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯖꯣꯠꯂꯣꯠ ꯁꯤꯡꯍꯅ ꯍꯥꯏ, ꯀꯨꯝꯖꯥ 2019 ꯃꯦꯒꯤ 3 ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯄꯨꯊꯣꯛꯇꯅ ꯃꯅꯥ ꯇꯥꯁꯤꯟꯗꯅ ꯂꯩꯁꯤꯟꯕ ꯑꯁꯦ ꯌꯨꯠ ꯑꯣꯐ ꯂꯝꯗꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯀꯨꯀꯤꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯄꯨꯛꯁꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯩꯇꯩ ꯑꯃꯗꯤ
indigenous people singda landaba siliba se khudakta India government lek kadabani amadi masibu pelhanaba Manipur lengana honagadabani haiba wafamsu thamki matang sida story collection YouTube tabiriba singbu amuka na thagasari